Shanghai Holdings Private Limited ki masa mareng singi chairman and the managing director oina thau puramba amadi North East India Development Party ki lusingbo oiramba Narengbam Samarjitna yauramba company sing amadi Smart Society ga gi lainariba marida chamam naba kya gi matangda mahakna sengdorakli Mahakti matam kuinadagi haibadi 2015 da North East India Development Party hek saphong khiba numittagi salai gi thabak thoram khudingmaktagi lapthoktuna leirakpaga loinana mangjaunana resign tawbagi seron pisin khrabani hairi adubu mahakti mathakta liability sing board of directors singna thijin humjin tawduna mayam khangna ayaba pidaduna leibani haina palladuna mahakki thawai hakchang amadi hakchang da seliba I natana kanamatigi maral mathum amadi salai gi property asset amata puraga senba leite hairi Nungsijaraba iraisa punumakta masa mareng phallaba maru mara sandokna miyamgi matenga loinana thamjaramaba salai ase iramdamgi damaktani haiba wafam thamladuna makha tanasu isin inau punumakna masa mareng phanna hawan biduna tungi miron singi damakta ngakpi senbiduna thambiyu haina phongdorakli Mahakki thamoigi oibo wafam sing thamladuna mahakna hai pokna pham lamdam nungsibi imagi tapaktagi khong thangdolakpa matamda kanamatagi selthum amadi laibak miyamgi oikraba salaigi maran mathum amatta purakte mahakna pubudi shuknatagi ningba thungjadraba iraisa singi milu piranga loinana pendabagi kholauna thallaba thawai singi tengtha khol iramdambu konbiriba ibudau ibendau singi thaujal amadi tolababu pokpiribi sholabi imana pibiba iraibak iramdamgi yaithanabagi kathok chabang ngamjaba pangal thauna akhang kanba amadi hanba naidaba thauna lingjengi thaujan adu khaktani hai Mahakna Shalaiga amadi North East India Development Party ga hauji karigumba hiram amata da mari leinadre haina palladuna punamakna tolababu ngakpigani amadi shoi khiba lan khiba kaya ama leirabasu tolabagi khongset asina tangai phadabagi ni haina khanbiduna warau biganu haina makha tana kok nolakni aduga atopa paw amana India dagi ning tamba tangada banatte haiba Narengbam Samarjit ki wafam asisu mayamda pawdam jage Aikoina India dagi ning tamba tang banatte tangadabasu leite Manipur di masana adum ning tammaga leijaba masagi constitution territory amasung population leijaba amadi masagi dijuri government leijaba marom dom hingjaba ngamba nation amani haina London da Narengbam Samarjitna thadrokpa seron amana hai India gi mayokta lan hoyi haiba maran siraduna FIR laukhatkraba miyoi asina thadrokpa serol asina makha tana hai isagi leibakpu lengak chanabagi lengak kanglon ado nampu da mapangan sizinaduna sahi humdra ase India gi de facto constitution na semba government pu nampu da lengak hanbani loinana authority of law natana India na aranba yamna tawkhre Manipur gi matang da political arrangement di British na tawrambani masi makhoi gi mathawni Indian singi mathaw natte aduna ngasi aikoina thangjiliba khongthang ase Indian singi aranba do kakthatnabani amasung sumthoknabani haina Narengbam Samarjitna phongdokre aroibada pawbilai news reader gi video bi yengbiri khudingmakpu thagatche